Huyen Lanpaugi editor Danabir police na fazinkhre Manipur gi leading pausi ama oiriba Huyen Lanpau pause gi editor Maibam Danabir mitay ngasi ayuk Manipur police na fazinkhre mahak mayang Imphal dagi ne haujing na pauna bazar da leibane mahak ngasi ayuk mahaki mayum mayang Imphal da leiringai da Imphal police station dagi ayuk ta kaurok padagi police station na sida chatpada fazinkhibane mahak kari maram gi fari bano haiba chapchana khangba ngamdre Adumakpu mahak fari basi tha asigi marida Huyen Lanpau gi pause da special commando sing na more da thauna fa na mathau pangthok na bagi damag nongmai maruli sing yang khai pu hairakle haiba paw ama ikhiba du national security da so i haibagi maral da fazin ba oigani haina thajana re game village da sariba quarter sing sangadri ngai da lai gi thoram sing pangthok piyo merakok sarengka be national game village children park da pd na sariba quarter sing sangadri ngai da Inat diglam ge tinkhong lai khong gi maram da akhang hai singa hana nainaraga sangabi yu haina joint coordinating committee game village 91 maitei langgol gi president sh Devananda na phongdokre Manipur press club tangasi pangthoki ba pawgi mi phamamada mathaki wafam asi phongdok loduna mahak na hai malem gi ahak pa laifam oivana laifam asi mapop kairakibana kanglei se kangkhong chairak pane karigumba taivang na laingang na thawaidana na therak lavade Kanglei se angak angau henjilakane furup khuding sainarakani aduga yumlo na balaibak sing na so midyeng changlak loi khut tharak loi hainingai leite matamdu da tangkoi uful olakane laifam len asi thongak lairembigi masai kol asi thong achang thong amade langol fam oibana kariya soiba leibagi no haina akhang hai sing amadi laingang na kupna amuktang thijinbi yu haina so mahak na makhata na phongdokhe